Manipur Thamliba President rule ase Makha Tana Sangdoraktringeida Popular Government Semgani Haibagi Thajaba Haina Manipur Legislative Assembly gi Speaker Thokchom Satyabarta Singna Fongdokre. Wafam ase ngarang lamyanba hizam irabo ningsing lupna sinduna Imphal East ki Khongman Mangjilda leiba Oriental Club Ground da chathagadaba ani shuba iraba trophy haudoklaba matung paumi singna hangba wahangi paukum piraduna Speaker na Fongdokhibani. Speaker na Makha taraduna haukiba chahigi December da Delhi da BJP gi luchingba ani BL Santos amade Dr. Satyabarta na kauraga Manipur gi BJP gi MLA singi oiba mifam ama pangthoktuna Popular Government Semgani Haibagi Thajaba piraki haire adubu matam khajitang yaithok yaisin tauba adude makhoi gi khudong chadabagi oina taurongani khali haina Speaker na Makha take. Ningsing bayabadi Manipur thamlakiba President rule ase lakliba February 16 da chahi ama mapung faragadabani.